Arambai News Guwahati da Maithilongi pau tawiriwasingbu yan handumagtada chingangbam Suzitrani nang khurumjari. Hujing asigi samlappa mariba pausing lobirase. Assamgi chawgi phibam hongdri haukiba pung kunmari asida isingi chawna maram oiduna mioi 12 laikhidre taretna thiba phangdri. Handaki ichaw asida khwaidagi sathina sokliba se barak tampakni amadi barak tampaki sar singi manungda chahi kayagi matungda handak isingda laksiliba sina silchar saharni sar manungda NDRF amadi SDRF ki miyoi singna rescue operation changsili Karimganj district tasu tamthiraba ichawgi awaba mayoknari district asigi Kusiara Longai amadi Singla Turel singna anoba mafam kaya isingna laksilakle Baraki singna yum sing tanatana hospital police station amadi train line sing thumjilakli Maragasida panbayaba amana nongjingi phibam phagalakpadagi Brahmaputra tampaki turel singi ising imaidi tapna hantharakli Ngasi nongalamdai kasar Lakhipur Sapurmainagi saknaraba samaj sevak amadi sahitya premi Abdul Bari Khan masagi mayumda taibang thadokre Nungthil pung ani tabada mahaki haunabi matungina janaza namaz tawduna leiron chenkhi mahak masagi chahi marfumathoi sukre mahaki loinabi machanupa ani amadi machanupi ani leihori mahakna leikidaba sida ngasi naharol khorirol silup ki loisangda khudak tak mifam ama kauraduna awaba phongdokhi Silup ki president Thokchom Bishwanathna mifam apuoikiba mifam asida ingudam Binod Khaidem Kanta Longjam Gopendra Abdul Hamid amadi Wahingbam Binod Kumarna maki punsi amadi thabak singi maramda wangangki mifam asida Nahamarup Kasar Janeta Irabot Ningsinglup amadi United Clubs Organization Lakhipur gi member singsu saruk yakhi Laikhidraba Abdul Bari Khan English amaga chamapan niphuma thoigi me 13 tapokhi Magi apokpa Maulana Alimuddin matamamagi ningtam lanmine Bari Khan Lakhipur Nayagram GP gi sabapati matungda AP member su oiramkhi Sapurmaina ME School gi chairman gi thodang su mahakna purame Manipuri Muslim Development Organization gi president Nahamarup Kasar gi matam sangna president oirambata natana Jananeta Irabot Ningsing Loop gi president su oiramkhi Mahak Lakhipur Ahal Marup ki president su oirami Naharol Khorirol Silup kisu advisor ne Lakhipur da barak thong sabagi wakat khongjang amadi Manipuri lon gi ihau kayada saruk yakhiba social activist ne mahakna leikhidaba sida thamoi shokna awaba phongdokchari haina Nahamarup Kasar gi general secretary W Binoy Kumar Singh na thadorokpa chirol amana phongdorakle Maitai Singna pungna taba ichauna sokhaliba kasar Lakhipur gi lamdamda ichauna soklaba khungang sing yengsin bagi matang manau naina chatharakiba khongjang makha chatharaduna ngasisu East Lakhipur Jila Parishad member Anita Devi na lamdamasigi sing ichauna soklaba mafam kaya haibadi Nayagram GP gi Slampur amadi Nungphau Poilapul GP gi Borbil amadi Lalang Sribar GP gi Boglapar Rajargram Lalang Part 2 amadi Lalang Part 3 da chatuna yengsin khibaga loidana ichauna soklaba miyoi kya da su mateng piramkhe khongchara sida Lakhipur GP gi president AP member ward member amadi booth committee member singsu saruk yakhe Manipur gi MLA S Prem Chandra Singh na hokiba June 18 da hogdokhiba nifumari suba fight chess Olympiad state level promotional chess event ngasi MCDA hall Uripok Haisnam Lekai da loishenkhre tongan ba lanai amadi lenga ki school kya dagi chess sanaroi puna humbudrana tournament asida saruk yakhi tournament asidagi sanaroi taruk fight chess Olympiad ta saruk yananabagi khalakre Olympiad asi Chennai Mahabalipuram da lakriba July 19 dagina August 10 fauba pangthokadabane khankraba sanaroi sing adudi Dayanand Thaudam first position boys Jales Thaudam second position boys Namairakpam George Maithei Wangkai High School best player government school Nungsithoi Ngairangbam first position girls Lanchenbi Ngairangbam second position girls amadi Langlen Chingangbam Wangkai High School best player government school ni haina secretary Laishram Atembina thadorokpa chirol amana phongdorakle
State Consumer Disputes Redressal Commission State Commission Manipurgi member T.H. Simon Singhna maki mahusagi duty sing adugi mathakta State Commission Manipurgi President ki thabak thoram singsu ahenba remuneration yaudana yengshilagane. Thorang asi State Commission gi President ama khandriba phawba maroina bench constitution tawba ngamnanaba amadi ningthina thabak thoram sing pangthokpa ngamnanabagi damaktani haina Bobby Waikhom Commissioner CAFN PD na Kuyek Thaduna order ama Thadorakre. Indo Myanmar gi ngamkhai de leiba ngamkhai gi chet nabasing asigi chap chaba waroishin ama puraktriba phawba border fencing khaba yaroi border issue gi damakta sigani haiba mi pareng sana lei demand phangdriba phawba khongjang changsin khigani haina UCM na Kangla gi nongchup thangba gate mamangda mairoi lupsing yauna protest khongjang ama changsin khre. Khongjang asi police na tankainaba hotnarakhi adubu UCM na police ka punna wari sanaraba matung yanaba purakhi. Janata Dal United JDU ge National President Rajiv Lalan Singh MP Rural Lok Sabha na Hanagi Minister Khetri Virenbu State JDU Manipur gi President Khankibaga loinana Hanagi MLA Dr. KH Lokenbu Secretary Organization amadi Retired IS Onav Kishore Buna Secretary Administration oina khankhre. Nipan Suba International Yoga Day Manipur State Bharat Scouts and Guides na Langol da Leiba State Training Center da M Susil Kumar State Commissioner Scout amadi M Lakshmi Devi State Commissioner Guides na mathang sitna athoiba mithung amadi ikai khumnajaba mithung oiraduna pangthokre. Thorom asida yoga gi makhal mathel sajil kyasu miyamda utkhe. Pukrambam Monali na guide captain na yoga instructor oiduna chathakiba thoram asi state secretary T.H. Heramani na conduct tawkhe. Kha Manipur Yoga and Nature Care Association Kakching nasu ngasi Yoga for Humanity haiba theme da International Yoga Day Anand Singh Yoga and Nature Care Research Hospital da pangthokre. Thoram asi Chief Functionary Dr. Raj Kumar Singh Mayang Lambam gi lamjing makhada pangthokibane. Manipur government ki transaction sing RBI na ban tawkhre haina social media da sandorakliba pawadu aranbani lana lamjingba pawni reported si Englishingani tarani pangi June thagini miyambu lana lamjingnaba haujikamuk ariba pawsi sandorakpani haina Manipur gi Chief Minister N Birena sengdorakre. Jaliba financial year asida haujik phawbudadi RBI na asumna ban tawba amata leitri haina su CM na makhatana sengdorakhi. India gi Hogzigoriba President Ramnath Kovind gi matam loishilakle anuba President Khananabagi langnaba haurakle. BJP gi President Mireboina Hanagi Jharkhand gi Governor Oirambi Odisha dagi Draupadi Murmu bu Mirep oina thadoklagani aduga opposition gi oinade matam sangna BJP da leramlabagi matung Trinamool Congress ta changkiba Jaswant Sinha bu khankhre. Masi mamangda Hanagi Bengal gi Governor amadi Mahatma Gandhi gi masunupa Gopal Krishna Gandhi NCP gi luchingba Sarad Pawar amadi National Conference gi President Farooq Abdullah na Joint Opposition Candidate OU haiba yaraktraba matung aroiboina khankibane. Maharashtra gi lengak pariba Shiv Sena members singi marakta chingkhainarakpagi Fibam ama lakpadagi CM Uddhav Thackeray gi michangda party gi MLA masing yamna lehogdabagi fibam ama urakre. Masida BJP na Maharashtra da President rule thamnanabagi dabi tawrakpa yana leirakle. Senior Minister amadi Shiv Sena gi anisuba in charge ni hainariba Eknath Shinde na luchingduna MLA gi lalhau lakpadagi Shiv Sena manungda machet tarakhe. Shinde amasung maki yanaba Shiv Sena MLA yamdrabada kuntaruk Gujarat ki Surat ta chatkiduna kem saduna laikre. MLC Mikhalda Shiv Sena sathina maithiba nangkhraba matung Agri Sarkar hai kaibagi phibam lakhe. Nakalamromda BJP ki political surgical strike asi Maharashtra da kanaroi haina Uddhav Thackeray gi kangbuna haizarabasu mishingi yengnarurabadi member chaniga marfunipan leiba Maharashtra da rival Shiv Sena amadi independent MLA sing tharaga BJP gi michangda leiriba asi mathok taba majority chamaga nifumanga henba yana leirakle.
ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA ꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯔꯛꯄꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯁꯨ MLA ꯁꯤꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ BJPꯅ ꯁꯤꯟꯙꯦꯗ ꯗꯤꯄꯨꯇꯤ CMꯒꯤ ꯐꯝ ꯐꯥꯎꯕ ꯊꯤꯟꯗꯣꯛꯅꯕꯒꯤ ꯋꯥꯔꯤ ꯆꯨꯡꯁꯤꯟꯅꯕ ꯌꯥꯅ ꯂꯩꯔꯛꯂꯤ꯫ उद्धव ठाकरेना सिंधेबु थेमननबा सुरातता थारखिबा सिंधेगा नक्सिनबा मियोई अनि सुरातगी निंगबा कायना हलखरेसु हाइरि। NCP अमदी कांग्रेसनसु मसिदी शिवसेनागी मनुंगी ओइबा वाफमनी हाइरदना वाथोक असिदगी लापथोकनबा होटनरी। इजराइल कोलिशन लेंगाक तुबगी फिबम लाखिबगा लोइनना कोलिशन लेंगाकना पार्लियामेंट डिसॉल्व तौबा अमदी अमुक्का हन्ना मिखल पांगथोकपगी यानबा पुरखरे। पनबा याय इंग्लिसिंगनी 18 की मतुंगदा हंदक अमुक मंगारक सुबोइना इजराइल की मिखल पांगथोकदोरिबने। चरगसिदा इजराइल की हानगी प्रेसिडेंट बेंजामिन नेतन्याहुना कोलिशन लेंगाक असि ख्वाइदगी फतबा लेंगाकनी मराल सिरखले। अरोइबदंग असिगी तेंतकपा मरोइबा पाव खरा। फिल्म अमसुंग म्यूजिक प्रोड्यूसर लोइनना टी सीरीज की CMD भूषण कुमारना असम की इचाउदा मतेंग पांगलखरे। लुपा लाख 13 कटलगनी लाउथोरखरे। गुवाहाटीना हयेंगदगी कमख्या धामदा होगदरोइबा अंबुबासी मेलागी सेम साबा लोइखरे। भक्त लाख 13 मुक तिल्लबा याना लैरी। मेला असिगिदमक CCTV कैमरा 4 खिनखरे। मथग असम की गोलाघाट डिस्ट्रिक्टगी पुथोकपा पावोजन गोल्ड टी केजीदा लुपा लाख अमदा योनखरे। असमदा बेस ओइबा चागी ब्रांड इसा टीना चासी लैखी। Tibetan spiritual leader Dalai Lama Assam da thogliba tamthiraba ising ichaw asigidamak awaba phongdorakibaga loinana state asigi miyamna thengnariba awabada mahaksu saruk yari hairakre. Mamang chahigi me thadagi Assam da police encounter da miyo yankhimathoi sikre aduga chamaga 138 na sok apan nangkre haina lengakna Guwahati High Court da phongdokhi. गुजरात की जस्टिस रश्मिन मनोहर भाई सयाना गुवाहाटी हाई कोर्ट की चीफ जस्टिस ओइरगने। रंगयागी सेप्टी दा इसिंगना पुदुना चेंथखिबा पाखंग मचा अनिगी हकचांग फंगख्रे अमना ngarang फंगखिबने अदुगा अमना ngasi अयुक फंगखिबने। गुवाहाटी की मनाक नकना हाजोदा नुंगाइतबा थौदोक अमा थोकपगी पाउ लाखली। इचाउदा इराक नबदगी लैखिद्रबा मचागी हकचांग लफुगी पोंग अमदा हापलगा पोलोइनबगी मफम कोइथी थीबगी नुंगाइतबा पाउ अमा लाखली। असिदा सुनतना कया अमना युंगी सासन अतोंग मफमदा थिंदोकलुरगा हलकपदा मयुम इसिंगना थुमजिनखिबा कया अमसु याउरी। खरा अमना खंगहौदना इसिंग चाउखलकपदगी मयुमदा हनबा ngamdaduna सेटनबगी फिरोल अमदी चाननबगी पोलम अमता लैहौदबदगी लंबीदा लेपलगा तेंगथा नाओइबगी सक्तम कया अमसु हंदकी असम की इचाव असिदा उबा फंगले। काजीरंगा नेशनल पार्क पोबितोरा अमदी ओरांग नेशनल पार्क की सरुक चादा हुंबुद्रासु इसिंगना थुमजिनख्रे। सासन सिंह अवांग मफमदा अमदी लंबी मथक्ता चंगजफम लौदुना लैरी। इंडियन एयर फोर्स ना इचाउना चाहतलबा मेघालय की साउथ गारो हिल्स डिस्ट्रिक्ट रिलीफ की पोलम सिंह होनख्रे। ngasisu कांग्रेस लुचिंगबा राहुल गांधी की मथक्ता ईदीना मंगानी सुबो ओइना वहंग पहंग चथखरे। नेशनल सिक्योरिटी एडवाइजर अजित डोवालना अग्निपथ स्कीमबु सौगतलदुना अग्निपथ असि गेम चेंजर ने लेबाग असिगी ओइना नहा अमदी ट्रेन आर्मी मथौ ताई लोइनना प्रोटेस्ट फना कन्ना चथरबसु स्कीम असि हंदोकपगी वफम दे सुक्लै लैते सेंगदोरखरे। मरगसिदा अग्निवीर सिंह मर्चेंट नेवी दसु चंगबगी खुदोंचाबा पीगनी हाइना इंडियन नेवी ना लाउथोरखरे। रेलवे वर्कर सिंह की स्ट्राइक ना UK चपलेपतुना लेबगी फिबमदा लेरखरे। हौखिबा चही 50 असिदा ख्वाइदगी चाउबा रेलवे स्ट्राइक असिदा रेलवे वर्कर लिसिंग 15 हेनबना सरुक यारी। नागालैंड की गर्लफ्रेंड अमना चंगजफम पीदुना इंग्लिसिंगनी कुंदगी आइन काइना इंडियादा लेरखिबा चाइनीज नेशनल पुलिस कस्टडी की मतम लोयरदुना मखोई अनिमक जेल थाजिनख्रे। जापान की कोर्ट ना सेम सेक्स मैरिज की अयाबा पीखिद्रे। मेजोरिटी फंगहौदबदगी फम मांगखिबा याबगी अकीबा लेरक्लिबा फ्रांस प्रेसिडेंट मैक्रोना माकी लेंगाक हिंगननबगीदमक ओपोजिशन लीडर सिंगसु वारी सानागदौरी। बांग्लादेश ता इचाउगी फिबम लुसिलखले। चाइना दसु लेपतना नोंग चुबा मदी इसिंग इचाउना मरम ओइदुना मियोई लिसिंग कया मयुमकई थादोक्तुना चटनबा ताखरे।
यूरोपता एनर्जी क्राइसिस हेंगलक्ले ऑस्ट्रेलिया अमदी जर्मनीना कोयलादा हेना तांजनबगी थौरांग तौबा हौरख्रे नेदरलैंडनसु कोयला प्लांटसिंगी मथक्ता थमलंबा अथिंगबसिंग कोमथोख्रे श्रीलंका कैबिनेटना प्रेसिडेंट पावर हंथहनबा कुनमाथोई सुबा एनमेंटमेंट पास तौख्रे हांगकांग की आइकॉनिक फ्लोटिंग रेस्टोरेंट साउथ चाइना सीदा लुपख्रे कैनाडाना लागलिबा डिसेंबर थादगी हक्चांग सुकनिंगाई ओइबा सिंगल यूज प्लास्टिक सिंग इंपोर्ट तौबदा बैन तौख्रे अमदी रशियन जर्नलिस्ट दिमित्री मुराटोवना महाकना फंखिबा नोबेल पीस प्राइज यूक्रेन की अवाना तारबा चंगजफम लौदुना लरिबा अंगांगसिंगदा मतेंग पांगबदा मतेंग ओइननबगीदमक ऑक्शन लाउथोख्रे ngasigai Arambai News Guwahati da maitilon ki pau sandok chaba matang solution jawga loinana tabiriba singbo amke so hanna khurumjari